Salibatha se ki tang mari gi ayukta Khetri awang laikai da leba Princeton International School gi get a bomb thanam kibadu kunai se gi education trader ama oina categorize tawraba tungda asok apan yawhandana ihan hanba warning oina bomb gi kodol tam kibani haina Ainna Thingkhraba Lalhoulup Kcp PWG gi Central Media Coordinator Secretary Comrade Lelin Maitaina kuyek piduna thadorpa serol amana khangalakle Serol asina makha taraduna hai kari maram gi loop asina school gi get a bomb thanam libano haiba laibak miyamna wahang kaya hanglamgani amadi sel gi demand bomb gi lan horakle haina soidana khalamgani adubu school asina lairaba miyam daki namthak tawduna lawsin kiba sel sing pitok naba khangalabaso sangha chawbani mantri mandol gi imung manungni haidana muktuna leibana maram moiraga hariba thogdok asi thokibani recognize tawdaba school asina namthak tawduna Khom kiba sel thadaduna salaiba Princeton International School sajinaba thabak kobagi serol thokduna working class miyamdagi khongot kiba sel sing handok trifauba school lasi khudaktagi Athingba Thamkhre natana kariguma numit humnigi manungda lawsiliba sel sing adu handok trabadi akanba thodok sing mayok nakigani hainasu serol aduda palli